Leipun Kabok. Leipun Kabok. Adongi luhongbasu leibak legi leipun kabok sizinaduna mapung phanbiyu loinana home delivery kudong chabasu thamjari ekhoigi contact number 8787350600 Lengsin Biraksi Yaifavi Eye Care Kangabo Bajar Ayok pong mapantigi nung tilpong mari fauba miyam kidamakta hangdokjari miyam na mit laheng balak kumatamda mask upiruwa madi social distancing ngakpiyu Masida natana Yaifavi Eye Care da frame amadi lens lobiba matamda 30% discount amadi 20% discount punna 50% discount pijari loinana adongi mit jengmugi mamal free oijari Kudong chaba kaya ta na pikthalaba mafam masida ngasi maglengsin biyu adong imit nung ay taba puno magyeng thok biyu ako pa marol kita mag-call Tongan bapungpam sing da makal matil itarum sing sandok tu na tahan jari basi 91.2 MHz ta sandok jari ba Diamond Radio gi ahan batharum paring ni namajin numit ki pungpam asida sandok jari ba tharum live talent han tharum asi da mak tabri ba singbo adongi radio gi konjeloi Monica ramba mamadi boina waheng bam anina kurum jari Adudi daboy now ngasigi thorum da thamjari bu mobile number amukta ningsing jeki 8190711110 number asi amutang hada ningsing jari 8190711110 hariba number asida call tawbiraktuna adomna isada leibaba talent utop bibaya gane duga ngasi asi nongmaijing namit oiba maramna isai sakpagi khudong sahaba thamjate hainasu isai sakpa amadi saireng thibagi hoi khudong sahaba siti leijadre haba wafam jata biriba singe wafam da nolokna hajare daboy now sandok jari bu tharum asigi ahan ba live faraba call lokhat piu hello hello hello
ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯗꯥꯕꯣꯏꯅ ꯑꯩꯈꯣꯏꯅ ꯀꯣꯜꯁꯦ ꯂꯧꯈꯠꯆꯔꯦ ꯑꯗꯨꯕꯨ ꯀꯣꯂꯔ ꯑꯁꯤꯅ ꯂꯥꯏꯟ ꯑꯁꯤ ꯀꯛꯊꯠꯄꯤꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯥꯏꯟ ꯑꯁꯤ ꯀꯛꯊꯠꯄ ꯂꯩꯖꯗꯦ ꯍꯥꯏꯅ ꯂꯣꯂꯣꯛ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯄꯤꯌꯨ ꯍꯜꯂꯣ Hello. ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Sir, kasing wajibigit din sa hanumantada medyo namadi sa tarang sa bagaloy na ano wala hilakot sila yan sa nungay bijari sa ꯊꯥꯒꯠꯆꯔꯤ madam. ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯨ ꯇꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯔꯤꯕ ꯆꯍꯤꯅ ꯆꯠꯈꯤꯕ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯋꯤꯁ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤ Madam ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯁꯛꯅꯥꯏꯔꯕꯤ ꯎꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯒꯨꯝꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯦꯗꯥꯝ ꯍꯣꯏ ꯍꯣꯏ ꯃꯗꯨꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯑꯩꯈꯣꯏ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯃꯦꯗꯥꯝ ꯍꯣꯏ ꯗꯥꯕꯣꯏ ꯅꯥꯎ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤꯀꯣ ꯊꯧꯔꯝꯁꯦ ꯑꯗꯨꯗꯤ ꯍꯧꯕꯤꯔꯁꯤ ꯇꯔꯨꯕꯤ ꯍꯣꯏ ꯑꯗꯨꯗꯤ ꯁꯥꯔ ꯍꯧꯖꯔꯒꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕꯤꯁꯤꯡ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯃꯤꯌꯥꯝꯒꯤꯁꯨ ꯏꯃꯥ ꯃꯤꯌꯥꯝꯒꯤꯁꯨ ꯑꯕꯣ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕꯤ ꯑꯁꯤꯒ ꯎꯅꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯖꯔꯤ ꯑꯅꯧꯕ ꯆꯍꯤ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯏꯃꯥꯁꯤ ꯑꯩꯈꯣꯏ ꯁꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯏꯃꯥꯃꯛꯅ ꯍꯥꯏꯍꯟꯖꯔꯛꯑꯒꯦ ꯉꯁꯤ ꯏꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯁꯇꯨꯗꯤꯑꯣꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯃꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇꯪ ꯁꯝꯂꯞꯅ ꯏꯃꯥ ꯈꯪꯍꯟꯕꯤꯒꯅꯤ ꯏꯃꯥ ꯍꯣꯏꯅꯦ ꯏꯃꯥꯒꯤ ꯁꯛꯁꯦ ꯈꯪꯗꯕ ꯀꯅꯥꯝꯇ ꯂꯩꯄꯣꯟꯇꯔꯦ ꯍꯣꯏꯅꯦ ꯍꯥꯏ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯕꯣꯛꯀꯤ ꯁꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯏꯃꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯂꯩꯐꯝꯗꯨꯗꯪꯒ ꯍꯥꯏꯕꯤꯔꯝꯃꯨ ꯏꯃꯥꯗꯤ ꯑꯍꯟꯒ ꯑꯣꯏꯕꯁꯤꯗ ꯀꯥꯎꯈ꯭ꯔꯦꯗ ꯏꯕꯦꯝꯃ ꯂꯩꯐꯝꯗꯨꯗꯤ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯖꯔꯔꯣꯏꯒꯦ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯃꯗꯨ ꯀꯥꯎꯕꯤꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯃꯥꯒꯤ ꯂꯩꯐꯝꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯅꯦꯗꯤ ꯍꯥꯏꯅꯗꯤ ꯇꯥꯖꯩ ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏ ꯃꯁꯤꯅ ꯇꯣꯞ ꯇꯣꯞꯄ ꯋꯥꯐꯝ ꯆꯠꯈ꯭ꯔꯒ ꯏꯃꯥꯒꯤ ꯆꯍꯤꯁꯤ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛ ꯍꯥꯏꯕꯤꯔꯕꯒꯦ ꯏꯃꯥ ꯑꯩꯍꯥꯛꯀꯤ ꯆꯍꯤ ꯑꯁꯦ ꯃꯔꯐꯨꯒꯗ꯭ꯔꯥ ꯍꯥꯏꯕ ꯇꯥꯔꯦ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯌꯥꯝꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯗꯣ ꯏꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯀꯔꯤꯅꯦ ꯍꯥꯏꯅ ꯏꯃꯥ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯈꯤꯇꯪ ꯁꯝꯂꯞꯅ ꯊꯝꯕꯤꯌꯨ ꯏꯃꯥꯒꯤ ꯐꯤꯖꯣꯜ ꯃꯆꯨꯁꯦ ꯏꯃꯥꯗꯤꯅꯦ ꯑꯉꯥꯡꯕ ꯄꯥꯝꯃꯤ ꯏꯕꯦꯝꯃ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯆꯨꯅꯤ ꯑꯗꯣ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯆꯨ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯤꯔꯤꯕꯁꯤꯕꯨ ꯏꯃꯥ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯍꯟꯁꯨ ꯐꯅꯌꯥꯝ ꯑꯣꯏꯕꯤꯔꯦ ꯏꯃꯥ ꯍꯥꯏ ꯏꯃꯥꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯁꯨ ꯏꯁꯛ ꯏꯊꯧ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯗꯨꯅꯅꯤ ꯏꯃꯥꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯁꯨ ꯂꯩꯔꯛꯏ ꯃꯦꯗꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯇꯔꯨꯕꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯝꯅ ꯐꯥꯒꯤ ꯄꯨꯔꯕ ꯃꯇꯦꯛ ꯑꯃꯈꯛ ꯇꯥꯕꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ Thank you, ꯑꯃꯗ madam. ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯋꯦꯜꯀꯝ ꯍꯜꯂꯣ ꯍꯜꯂꯣ ꯗꯥꯕꯣꯏ ꯅꯥꯎ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯄꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯌꯨꯝꯐꯝꯗꯒꯤ ꯂꯨꯈꯣꯏ ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯄꯤꯒꯅꯤ ꯑꯩ ꯑꯇꯣꯞꯄ ꯃꯆꯥ ꯈꯛꯇ ꯎꯠꯆꯒꯦ ꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯍꯜꯂꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯤꯇꯪ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ ꯏꯆꯝ ꯆꯝꯕ ꯇꯦꯂꯦꯟ ꯃꯆꯥ ꯈꯛꯇ ꯎꯠꯆꯒꯦ ꯌꯥꯝ ꯑꯗꯨꯗꯤ ꯁꯥꯡꯅꯗꯤ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯌꯥꯝꯅ ꯃꯆꯤꯟ ꯌꯥꯎꯕ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯕ ꯆꯠꯄꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯅ ꯉꯁꯤꯗꯤ
mayumda mogi khal ama masa makokuni ma thienga lakdo wajana nangdi kaligino gatidi thienga laidi ni dai oda akoigi khal lupa ma kuiba ana oda mata ana haja mai waka mata gino jargi ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯇꯦꯡ ꯑꯃꯈꯛ ꯑꯣꯏꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯟꯗꯣꯛꯆꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯗ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8119071110 ꯅꯝꯕꯔ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 8119071110 ngasi diamond gi live talent han ki thoram asibu phone asibu irak laktriba sibu aduni ne mama nan makai di phone asi phangde he hai daga ngasi na khana mata taruk taba ha aduni ne imak po masi imak drajad honbu ki bidagi oiram ba yai ne aduni ne mama amuk su han number si namak haijage mama 811 907-1110 ꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯁꯥ ꯅꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯁꯤꯡ ꯎꯠꯊꯣꯛꯄ ꯌꯥꯒꯅꯤ ꯗꯥꯕꯩꯅꯥꯎ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯗꯥꯕꯩꯅꯥꯎꯅ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯝꯗꯕꯤꯗ ꯗꯥꯏꯂꯣꯒꯀ ꯇꯧꯁꯤꯜꯂꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯃꯇꯦꯛ ꯑꯃꯈꯛ ꯊꯥꯖꯤꯜꯂꯛꯄ ꯑꯩꯅ ꯈꯟꯖꯔꯨꯕ ꯊꯥꯒꯠꯆꯔꯤ ꯗꯥꯕꯩꯅꯥꯎ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯥꯛꯑꯦ ꯑꯝꯇ ꯂꯧꯈꯠꯄꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ Hello? ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Kala ako do ba hanjirte? Hello? ꯍꯜꯂꯣ ꯏꯁꯥꯒꯤ Hello? ꯇꯥꯖꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Uyandagi Lata. ꯀꯔꯝꯕ ꯇꯦꯂꯦꯟ ꯎꯠꯄꯤꯒꯅꯤ ꯍꯥꯏꯕꯤꯌꯨ Ngasi kan ihan hana pangbale aduna agar mama kan bere ibu noigi program di am pajaman wajida tawbirakani. ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯦꯂꯦꯟꯅꯆꯤꯡꯕꯗꯤ ꯎꯠꯄꯤꯔꯔꯣꯏꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯣꯅꯤꯀꯥ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯍꯣꯏ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯇꯥꯕꯤꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯅ ꯍꯥꯏꯕꯤꯕꯅꯤ ꯐꯣꯟꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯐꯪꯕ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯑꯗꯨꯅ ꯐꯣꯜ ꯐꯪꯕꯅꯤꯅ ꯑꯍꯥꯟꯕꯗ ꯏꯁꯥꯗ ꯊꯨꯀꯠꯄ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯐꯥꯎꯕ ꯍꯥꯏꯖꯔꯤꯕꯀꯣ ꯗꯥꯕꯩꯅꯥꯎ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯊꯧꯔꯝ ꯑꯁꯤꯗ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ hello ꯀꯣꯜ ꯇꯧ Kani ꯍꯣꯏ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Kani aso boy khom Sir ano kano ke hoi punga wari libiya bro ꯀꯔꯤ ꯍꯥꯏꯕꯤꯕ punga wari libiya bro ꯑꯗꯨꯝ ꯌꯥꯒꯅꯤ ꯑꯗꯨꯝ ꯂꯤꯕꯤꯌꯨ adu di ai punga wari makin tele jaga sa ai gi punga wari mang sa sagol apai bi thaina mamangada yamna lare nupa amana sajai ma paraga labda sum kor pasani mara sum lakpasida
ꯁꯒꯣꯜ ꯑꯁꯤꯕ ꯑꯃ ꯂꯩꯔꯝꯃꯤ ꯁꯒꯣꯜ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏꯒꯤ ꯂꯪꯖꯥ ꯃꯌꯥꯝꯅ ꯉꯁꯥꯏ ꯁꯒꯣꯜ ꯑꯁꯤꯕꯒꯤ ꯃꯕꯨꯛꯇꯣ ꯍꯣꯒꯥꯏꯔꯒ ꯁꯨꯝ ꯆꯥꯕꯗꯨꯗ ꯉꯁꯥꯏꯒꯤ ꯂꯪꯖꯥꯁꯤꯡ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯈꯤꯕꯒꯤ ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯅꯨꯄꯥꯅ ꯕꯥꯎ ꯆꯪꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯊꯨꯟꯗꯨꯗ ꯆꯔꯨ ꯃꯌꯥꯝ ꯈꯔ ꯂꯩꯕꯗꯨ ꯆꯔꯨ ꯈꯔ ꯂꯧꯊꯣꯛꯑꯒ ꯃꯦꯟꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯥꯖꯦꯟꯗ ꯄꯣꯛ ꯐꯨꯕꯗ ꯉꯁꯥꯏꯒꯤ ꯁꯒꯣꯜꯗꯨ ꯄꯥꯏꯕ ꯁꯨꯝ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯈꯜꯂꯦ ꯍꯦꯁ ꯃꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯣ ꯑꯝꯇ ꯎꯠꯂꯒ ꯑꯩ ꯄꯩꯁꯥ ꯈꯔ ꯇꯥꯟꯕ ꯌꯥꯕ ꯌꯦꯡꯒꯦ ꯍꯥꯏꯅ ꯃꯥꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯉꯒ ꯁꯥꯖꯤꯁꯦ ꯄꯣꯛ ꯐꯨꯔꯦ ꯐꯨꯔꯒ ꯁꯨꯝ ꯉꯁꯥꯏ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯃꯥ ꯉꯁꯥꯏ ꯑꯇꯤꯌꯥꯗ ꯂꯩꯅ ꯁꯨꯝ ꯄꯥꯏꯔꯛꯑꯦ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯩꯊꯔꯛꯑꯦ ꯑꯗꯨꯒ ꯁꯒꯣꯜꯗꯨꯅ ꯉꯁꯥꯏ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨꯗ ꯇꯥꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯎꯠꯂꯦ ꯅꯤꯡꯊꯧꯗꯨ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗꯨ ꯎꯕꯗ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯒꯣꯜꯁꯦ ꯑꯩ ꯂꯩꯔꯒꯦ ꯁꯦ ꯅꯪꯒꯤ ꯄꯩꯁా ꯁꯅꯥ ꯈꯧꯖꯥꯎ ꯃꯌꯥꯝꯁꯦ ꯄꯨꯔꯣ ꯑꯗꯨ ꯅꯪ ꯅꯨꯡꯉꯥꯏꯖꯔꯨꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒ ꯃꯅꯥꯏꯒꯤ ꯃꯁꯤꯡꯒ ꯂꯣꯏꯅꯅꯉꯁꯥꯏ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗꯨ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯗ ꯄꯥꯏꯕ ꯍꯧꯔꯦ ꯁꯨꯝ ꯄꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜꯒ ꯍꯨꯏꯒ ꯈꯣꯡꯗꯅ ꯏꯁꯩꯒ ꯁꯛꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯏꯔꯦ ꯑꯗꯨ ꯌꯥꯝ ꯃꯊꯣꯡ ꯆꯥꯗꯕ ꯃꯅꯥꯏ ꯑꯃ ꯌꯧꯖꯥꯅꯤ ꯏꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯃꯊꯨꯟꯁꯤꯗ ꯆꯔꯨꯗ ꯃꯦꯜꯂꯤꯁꯤ ꯃꯁꯤ ꯌꯥꯝ ꯐꯖꯗꯦ ꯃꯁꯤꯒꯤ ꯆꯔꯨꯁꯤꯅ ꯅꯤꯡꯊꯧꯒꯤ ꯐꯖꯕ ꯀꯩꯅꯣꯁꯤ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯅꯥꯏꯁꯤꯅ ꯆꯔꯨꯗꯣ ꯑꯃ ꯁꯠꯇꯣꯛꯈꯤ ꯑꯅꯤ ꯁꯠꯇꯣꯛꯈꯤ ꯑꯍꯨꯝ ꯁꯠꯇꯣꯛꯈꯤ ꯁꯨꯝ ꯃꯊꯪ ꯁꯠꯇꯣꯛꯈꯤꯕ ꯀꯩꯗꯧꯔꯦꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯁꯠꯇꯣꯛꯈ꯭ꯔꯕ ꯉꯁꯥꯏꯒꯤ ꯂꯪꯖꯥꯁꯤꯡꯗꯣ ꯑꯃ ꯄꯥꯏꯊꯣꯛꯈꯤ ꯑꯅꯤ ꯄꯥꯏꯊꯣꯛꯈꯤ ꯑꯍꯨꯝ ꯄꯥꯏꯊꯣꯛꯈꯤ ꯉꯁꯥꯏꯒꯤ ꯁꯒꯣꯜ ꯑꯁꯤꯕꯗ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦꯕꯀꯣ ꯀꯩꯅꯣꯗꯣ ꯂꯪꯖꯥꯗꯣ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯥꯏꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯅꯥꯏꯗꯨꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜꯗꯒꯤ ꯇꯥꯗꯅ ꯃꯅꯥꯏꯁꯨ ꯇꯥꯗꯅ ꯃꯥꯏ ꯁꯤꯒꯦ ꯋꯥꯔꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯈꯟꯊꯗꯅ ꯇꯧꯔꯨꯕꯗꯒꯤ ꯇꯥꯈꯤꯕ ꯗꯁꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯂꯤꯕꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯁꯤꯡꯁꯦ ꯃꯤꯡꯗꯣ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯍꯥꯏꯁꯤꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯗꯥꯝ ꯇꯥꯕꯤꯔꯕꯣ ꯇꯥꯖꯔꯦ ꯏꯁꯥꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ ꯑꯩ ꯆꯍꯤ 15 ꯆꯍꯤ 15 ꯁꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝꯗ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯁꯤꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯄꯨꯡ 2ꯗꯒꯤ ꯁꯟꯗꯣꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯒꯤ ꯊꯧꯔꯝꯗ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯍꯜꯁꯤꯡꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯗ ꯑꯇꯣꯞꯄ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯏꯁꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣꯒꯤ ꯚꯣꯂꯨꯝꯗꯨ ꯈꯖꯤꯛꯇꯪ ꯂꯩꯊꯕꯤꯌꯨ ꯇꯥꯔꯕ ꯔꯦꯗꯤꯑꯣ ꯁꯦꯠꯇꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯔꯛꯑꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯏꯀꯣ ꯆꯠꯇꯅꯀꯣ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯥꯌꯣꯛꯅꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯥꯏꯗꯒꯤꯅꯦ ꯏꯁꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯑꯩꯒꯤ ꯃꯤꯡꯅ ꯇꯥꯡꯀꯣꯏ ꯉꯁꯤꯒꯤ ꯂꯥꯏꯐ ꯇꯦꯂꯦꯟ ꯍꯟꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤ ꯑꯩ ꯏꯁꯥꯅ ꯇꯧꯕꯒꯤ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯀꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯏꯁꯥꯗ ꯍꯥꯏꯐꯦꯠꯇꯪ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯕꯤꯔꯒ ꯏꯁꯥꯅ ꯎꯠꯄꯤꯗꯣꯏꯁꯦ ꯀꯔꯝꯕ ꯇꯦꯂꯦꯟꯅꯣ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯀꯔꯝꯕ ꯇꯦꯂꯦꯟꯅꯣ ꯎꯠꯊꯣꯛꯄꯤꯒꯗꯣꯏꯁꯦ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯃꯥ ꯑꯩꯈꯣꯏ ꯆꯦꯆꯦꯒꯤ ꯑꯆꯥꯄꯣꯠ ꯑꯩꯒꯤ ꯑꯆꯥꯄꯣꯠ
Hello. Hello. Monica network si sutana khidre Hoi. phone si line yam nuai tinga si aduna mathangi caller da muk khudong saba piminna ba haibudune caller se tana drabani na boko Hoi. Sandokchariba live telehan ki thorumda sijanajariba akhoi mobile number 8119071110. Hello. Hello. Taram nokchari isagi ming laifam haibiu. Sagatchari. Dana ai lapu part perakno dagi ai gato seram. aiga yam nungai jai yam kuira aiga thengna ki da kam dau biri ge aiga Nungajari anauba sahi na lakpasida radio station gi lairiba Anjali Thausom Sonia Mutum Ja Monica now bungo wahengo mugoinau Pushparani Naisram dagi Nirmala Khanjam Sanjit Saikom Bisanta Saikom akoi Mjit Langpok Lakpam executive oviriba Sir James Pusu ana yagyawdana miyam pudmaki seva punchi sang na tawbungamba jagati bhagavan Sri Guru Krishna na pinadibo isno edana aigi maikai dagi wis thagachare aiga akhoi ge maki dagi so aiga yamna punsi nung sang na adomak miyam gi akhoi aiga si wari liba misak amaso oibi bani miyam gi thogol adomak punsi nung sang na tawbungamba oibi ona haijage ado aiga yam kuire aiga thengna gi dabse to corona manung sibo aiga mathau karamna lenbi bage o mapan thokpa yade na pangchada chasin bada kongoi na hame yam ngai je aiga do hayeng se hoi hayeng se aiga akhoi ge foundation de lejai aiga lakpi gadro ai pung tara mo manung lakani hoi yam ngai je aiga adudi karam telen utpi gani aiga haibiyo o telen je mukning bo wari macha mo entawragi hoi laikai gi arang bo mama so steam salu bagi halak pada full ngawr cycle thoraga nungai pamduna aja yum lani sai saga lakpa naharo ni ju tingbagi ara ko mi se tala para pangfu de pu hai tare kara chaw bo naharo ndona e lai si de han ni thado ko hai ba dama thong kara chada lam hen tu hen ba naharo lamana pong kara chalo no तो सोस्टीम चलू ने अदु जुनम दु वन नंबर दा जुनम नमिशा अदु दि खाम गो हाय जानी पमों तंगा बि गोबा नारोन सिलु थक खाम को सिदा अन दु ओनजल लगा माय प्रेजेंस ऑफ माइंड चा चा मतम फते ngन ngन हंजलु नयम दा हाउ गे बय वानी Loibirabra aiga. लोजरी Hoi. Dawaino. sam nungai je aiga aida mahabharat ke wari mati amaga lera ka dabaga malura aiga doga topa wari ama oina lebire thagachari Hoi akhoi loksing leiba haijaba tare ko akhoi mi se presence of mind leraga di hingba yabagi magi luraba tanpham dagi ngakthoknaba dawe loksing piba wari mati makhak lanthok pidamba thagachari mathange kolar ramanda makhudong chaba pisari. hello Hello? call to bire besagi mang leifam haibiyo Ay, yung tintingo ay kaya nilililo. karamba telen utpi gani Ha? karamba telen utpi gadoino Isagi haijaba karamba telen lanthok pigadori. Ay, no. Hoi adudi hobiro mayam punna tamnasi. Hello. Live activity amuk dawina. sutana khidre nirmala anirak so boina ko Hoi dawina. mase yam nuaite ataba singdasu yamna nuaita ba amadi soidrama ki thopiram gani adubu network ki problem ase leiba maramna
ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8119071110 ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯧꯕꯒꯤꯗꯨꯅꯦ ꯍꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯠꯈꯤꯕꯒ ꯀꯣꯜ ꯐꯪꯕꯤꯕ ꯏꯁꯥꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯕꯦꯝꯕꯦꯝ ꯀꯧꯋꯦ ꯕꯦꯝꯕꯦꯝ ꯉꯁꯤꯒꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤ ꯌꯥꯝ ꯍꯩꯖꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯋꯥꯔꯤ ꯆꯥꯝꯃ ꯈꯛꯇꯪ ꯑꯩ ꯐꯨꯔꯤ ꯇꯣꯡꯕ ꯑꯃꯒ ꯃꯃꯤꯠ ꯆꯣꯠꯄ ꯑꯃꯒ ꯋꯥꯔꯤꯅꯤ ꯃꯦꯗꯥꯝ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯐꯨꯔꯤ ꯇꯣꯡꯕꯁꯤꯒ ꯃꯃꯤꯠ ꯆꯣꯠꯄꯁꯤꯒ ꯃꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯗ ꯈꯟꯅꯩ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯐꯨꯔꯤ ꯇꯣꯡꯕꯁꯤ ꯌꯥꯝꯅ ꯍꯥꯀꯠꯆꯔꯛꯑꯕꯀꯣ ꯃꯁꯥꯁꯦ ꯑꯩꯗ ꯃꯥꯅ ꯍꯥꯀꯠꯆꯕꯗꯤ ꯍꯣꯛꯅꯨꯡꯒꯤ ꯃꯌꯥꯏꯅ ꯏꯇꯥꯎ ꯑꯩ ꯀꯩꯒꯨꯝꯕ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ ꯍꯥꯏ ꯃꯃꯤꯠ ꯆꯣꯠꯄꯁꯤꯅ ꯏꯇꯥꯎ ꯀꯔꯤ ꯋꯥꯅꯣ ꯑꯩꯁꯦ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯕꯗ ꯉꯔꯥꯡꯗꯤꯀꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯥꯝꯕꯣꯛꯁꯦ ꯏꯁꯤꯡ ꯁꯥꯡꯕ ꯂꯝꯕꯤ ꯁꯥꯡꯕ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯄ ꯋꯥꯅꯤꯗ ꯍꯥꯏꯔ ꯃꯥꯒꯤ ꯐꯨꯔꯤꯁꯦ ꯂꯣꯏ ꯍꯣꯠꯇꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯃꯃꯤꯠ ꯆꯣꯠꯄꯁꯤꯅ ꯃꯥꯏ ꯃꯃꯤꯠꯁꯤꯗ ꯆꯣꯠꯄꯅꯤꯅ ꯍꯌꯤꯡ ꯃꯌꯥꯝ ꯑꯃ ꯇꯣꯡꯉꯦꯕ ꯇꯣꯡꯕꯁꯤꯗ ꯈꯨꯕꯥꯛ ꯈꯨꯔꯒ ꯃꯥꯏ ꯇꯟꯖꯥꯗꯣ ꯂꯧꯔꯒ ꯌꯥ ꯈꯨꯕꯥꯛ ꯍꯌꯤꯡ ꯇꯥꯟꯊꯣꯛꯈꯤꯕꯀꯣ ꯑꯗꯣ ꯑꯅꯤꯗꯣ ꯑꯃꯅꯁꯨ ꯍꯤꯡꯗ꯭ꯔꯦ ꯑꯃꯅꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯁꯤꯡꯁꯤꯅꯔꯤꯗ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯂꯣꯏꯖꯔꯦꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯄꯨꯕ ꯃꯇꯦꯛ ꯑꯃꯈꯛꯅꯤ ꯂꯥꯟꯊꯣꯛꯄꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯁꯤꯀꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄꯁꯤꯡ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯋꯥꯔꯤ ꯑꯃꯇ ꯂꯤꯖꯒꯦ ꯑꯗꯣ ꯏꯁꯥꯁꯦ ꯑꯉꯥꯡ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗ ꯁꯟꯗꯣꯛꯂꯤꯕ ꯑꯉꯥꯡꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯎ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯌꯥꯝ ꯂꯤꯖꯕ ꯍꯣꯏ ꯑꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯒꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯁꯟꯗꯣꯛꯆꯔꯤꯕ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯂꯣꯏꯕꯒ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯍꯧꯖꯔꯒꯅꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯠꯅꯀꯥꯡꯂꯣꯟ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗ ꯁꯟꯗꯣꯛꯆꯒꯗꯧꯔꯤꯕ ꯑꯉꯥꯡꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯅꯣꯡꯂꯨꯛꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯃꯇꯝ ꯐꯤꯕꯧꯗꯒꯤ ꯁꯗꯥꯛꯇꯒꯤ ꯃꯥꯡꯒꯣꯡ ꯉꯥꯟꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤ ꯃꯦꯗꯥꯝ ꯑꯩꯁꯨ ꯑꯃ ꯂꯥꯟꯊꯣꯛꯆꯒꯦ ꯑꯗꯨꯒ ꯁꯥꯔ ꯑꯃꯁꯨꯡ ꯃꯦꯗꯥꯝꯕꯨ ꯍꯦꯞꯄꯤꯅꯤꯌꯥꯔꯅꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝꯕꯨꯁꯨ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯄꯤꯖꯔꯤ ꯑꯗꯨꯗꯤ ꯇꯦꯂꯦꯟꯁꯤ ꯍꯧꯕꯤꯔꯛꯎ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯔꯒꯦ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯍꯩꯅꯕ ꯍꯅꯨꯕꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯤ ꯈꯔ ꯃꯥꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯃꯌꯨꯝ ꯄꯥꯟꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯏ ꯃꯁꯦꯟ ꯈꯔ ꯂꯥꯛꯄ ꯑꯗ ꯂꯥꯛꯄꯁꯤꯗ ꯅꯨꯃꯤꯠꯁꯤꯒꯤꯗꯤ ꯃꯥꯁꯦ ꯏꯔꯣꯝꯕꯁꯤ ꯍꯜꯂꯣ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅ ꯃꯣꯅꯤꯀꯥ ꯑꯃꯨꯛꯁꯨ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯍꯣꯏ ꯌꯥꯝ ꯐꯖꯅ ꯃꯌꯦꯛꯇꯤ ꯁꯦꯡꯉꯒ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯜꯗꯤ ꯇꯠꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤꯗꯕꯅꯤ ꯃꯁꯤ ꯍꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ
Hello. Madam, I wagayꯗꯒꯤ ꯒꯨꯂꯥꯞꯇꯤ Taram noksari ngasi thoramda saruya birakpa isagi haijaba karamba tele lanthopigedori. Madam, I kitang ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯃꯅ ꯃꯆꯥꯁꯤ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ Hoi. ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯄꯥꯁꯤꯅ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ Hoi hoi. Hobiro. ꯍꯧꯖꯔꯒꯦ ꯃꯦꯗꯥꯝ Hobiro. ꯑꯣ ꯑꯣꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯡ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯔꯨ ꯅꯥꯀꯟꯗ ꯑꯗꯩ ꯑꯇꯣꯞꯄꯗ ꯁꯨꯝ ꯐꯝꯃꯒ ꯌꯦꯡꯊꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯣ ꯑꯉꯥꯡꯗꯣ ꯑꯝꯇ ꯊꯠꯂꯣ ꯃꯗꯨ ꯑꯉꯥꯎꯕꯗꯣ ꯑꯉꯥꯡ ꯊꯠꯂꯣꯅ ꯍꯥꯏꯕꯁꯤ ꯃꯄꯥꯗꯨꯅ ꯁꯨꯝ ꯇꯥꯟꯅꯕꯁꯤꯗ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯆꯥꯗꯨꯅ ꯑꯣ ꯇꯨꯡꯗ ꯇꯥꯟꯅꯔꯤꯕ ꯑꯍꯟꯗꯣ ꯉꯥꯎꯔꯕꯅꯤ ꯑꯗꯨꯝꯇ ꯐꯥꯕꯤꯌꯣꯅ ꯍꯥꯏꯔꯝꯕꯒꯤ ꯃꯑꯣꯡꯅꯦ ꯇꯝꯖꯔꯒꯦ ꯃꯦꯗꯥꯝ Dabai yamna nungaikre ko warise. Akoigi ahandudagi angang hena haising ba angang siu dumak lairibaneba. Hoi. Angang singna ahandagi hen haisilum thagasari ngasigi tharomasida saruya biraktuna mati amakak oirabasu tabri basingi mafamda kulol tambiramba mathangi kolarda amuk kodong chapa pisari. Hello. Hello, madam. Taram noksari isagi minglay from haibiu. Kaibuldagi Hentoy ni madam. Hentoy taram noksari ngasigi tharamda saruya birakpa isagi haijaba karamba talent utopigadori. Madam, pakhong wari mate matang lijarake madam. Hoi adudi hobiro mayam punna taminase. Samu amaga kaching amaga matau sanaba madam. Sanabasida sabusi am kanna naraba masi sibu yaba changna nabasida kaching na mating yam pangjaninba. Ada samu sida kaching na itaw nan nai na si kari leina non hangba. Hangbasida samu sina mo itaw ay narike iwa to din leina ne haba. Habasida kaching sina magi samu sigi manakong maya si chansilaga wa kra haba ay tari. Haibu wasi kari to haibu mayam tu pakhong tu tanboy na do pakhong tu adum phunjarage madam. Hoi. Haiba kaping na magi mataw samusida manakong maya sida chansilaga mana itawgi ido aingonagi pirage haibu tu samusin oppa henmanna ko siba madam. Siba ilijage tawbane madam. Thagasari ngasigi tharomasida saruga biraktuna wari mati amakak Antok piramba mathangi kolara madamu kodong jaba pisari. Hello. Hello. Call to bira bisagi minglay from haibiu. Ay hayok to gi Hairoktage kariming ko bibage amukta haibiu. piano. Ngasigi tharomda saruya birakpa isagi haijaba karamba talent lanthopigedori. Monoro mase okay. Hoi adudi hobiro mayam punna taminase. Jakhamba nang isa payo ngaibda ay di kumu thogdore aduna ay naban. Hello. Laibek thibani daboy na ngasi se line se adugi matik nungaitaba. Haijaba tare thagasari adubu mati amakak hobiramba mathangi kolar ngaina kodong jaba pisari. Hello. Call to birak pa minglay from haibiu. Hello, guys, I'm coming. Madam, I'm here from there. Hoi thagasari.
ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤ? ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯖꯔꯒꯦ. ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ. ꯍꯥꯏ ꯇꯣꯝꯄꯣ, ꯇꯣꯝꯄꯣ ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ? ꯑꯩꯁꯦ ꯃꯅꯤꯡ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯉꯨꯔꯕꯅꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯨꯞꯀꯤꯗꯃꯛ. ꯄꯨꯡ 10 ꯇꯥꯔꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯨ ꯍꯧꯒꯠꯂꯣꯅꯦ. ꯅꯪ ꯁꯤꯕꯨ ꯊꯣꯡꯅ ꯇꯧꯗꯧꯁꯤ ꯂꯨꯈ꯭ꯔꯦꯗ. ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯀꯣꯕꯤ ꯍꯪꯒꯥꯝ ꯈꯥꯃꯦꯟ ꯀꯣꯕꯤꯁꯤꯁꯨ ꯅꯪ ꯅꯣꯡꯃꯇ ꯏꯁꯤꯡ ꯆꯥꯏꯕ ꯌꯥꯎꯗꯦ. ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯀꯣꯕꯤꯁꯤꯅ ꯐꯨꯟ ꯀꯥꯔꯛꯑꯒ ꯈꯥꯃꯦꯟꯁꯤꯅ ꯑꯂꯨꯁꯤꯅ ꯃꯄꯨꯡ ꯇꯥꯟꯕ ꯌꯥꯔꯀꯥꯟꯗ ꯅꯃꯥꯟꯅꯕ ꯈꯔ ꯄꯨꯁꯜꯂꯒ ꯆꯥꯛ ꯆꯥꯕ ꯅꯠꯇ꯭ꯔꯣ? ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯍꯩꯇꯦ. ꯊꯕꯛ ꯍꯩꯕꯁꯦ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯩꯖꯤꯟꯒꯗꯕꯅꯤ. ꯍꯩꯅ ꯁꯨꯗꯕꯗꯤ ꯀꯥꯏꯗꯦ. ꯍꯌꯦꯡ ꯅꯪ ꯁꯨꯗꯕ ꯌꯥꯗꯕ ꯂꯥꯛꯄꯗ ꯍꯩꯍꯧꯗ꯭ꯔꯗꯤ ꯅꯪ ꯑꯉꯥꯎꯕ ꯑꯣꯏꯔꯅꯤꯅꯦ. ꯄꯥꯖꯤ ꯅꯪ ꯊꯣꯡꯅ ꯉꯥꯡꯈ꯭ꯔꯦ. ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯊꯣꯡꯒꯦ ꯇꯧꯕꯁꯤꯗ. ꯍꯩꯗꯤ ꯄꯨꯡ 10 ꯇꯥꯔꯕꯅꯤꯅꯦ. ꯅꯪꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯪꯗ ꯕꯦꯟ ꯄꯥꯡꯉꯤꯕ ꯃꯩ ꯄꯥꯡꯉꯤꯕꯗꯨꯕꯨ ꯋꯥꯌꯣꯡꯕ ꯅꯨꯄꯤ ꯑꯃꯠꯇꯗꯤ ꯄꯨꯁꯤꯜꯂꯛꯇꯦ. ꯍꯧꯖꯤꯛ ꯏꯄꯥ ꯑꯍꯜ ꯑꯣꯏꯔꯕꯅꯤ. ꯅꯪ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯩꯔꯦ ꯄꯨꯁꯜꯂꯛꯎ. ꯑꯩꯅ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯊꯤꯌꯨ ꯍꯥꯏꯕ꯭ꯔో? ꯑꯣ ꯕꯥꯖꯤꯅ ꯊꯤꯔꯁꯨ ꯌꯥꯔꯦ, ꯑꯩꯅ ꯄꯨꯁꯜꯂꯛꯑꯁꯨ ꯌꯥꯔꯦ. ꯕꯥꯖꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ. ꯑꯣ ꯍꯧꯒꯠꯂꯣ ꯏꯕꯨꯡꯉꯣ. ꯑꯩ ꯃꯅꯤꯡꯒꯤ ꯅꯪꯒꯤ ꯅꯕꯥꯏ ꯍꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕꯗꯣ ꯑꯩ ꯆꯠꯂꯦ. ꯃꯣꯏꯗꯤ ꯄꯨꯡ 1ꯗꯁꯨ ꯂꯤꯂꯥ ꯇꯧꯅꯤ ꯍꯥꯏ. ꯑꯩ ꯆꯠꯂꯦ. ꯑꯁ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯍꯥꯏꯁꯦ ꯆꯨꯝꯃꯤꯁꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ. ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯁꯪꯒꯥꯕ ꯆꯠꯈꯤꯉꯩꯁꯤꯗ ꯑꯩ ꯗꯥꯎ ꯑꯝꯇꯪ ꯌꯦꯡꯍꯧꯒꯦ. ꯑꯩꯈꯣꯏ ꯀꯣꯠꯇꯒꯤ ꯃꯣꯜ 2 ꯈꯛꯇꯪ ꯍꯨꯔꯥꯟꯒꯦ. ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯁꯣꯗꯨꯗꯤ ꯃꯀꯨꯟꯗ ꯌꯥꯜꯂꯒ ꯆꯠꯂꯝꯃꯅꯤꯅꯦ. ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯃꯀꯣꯛ ꯆꯥꯛꯄꯅꯤꯅꯦ. ꯁꯣꯗꯨꯕꯨ ꯄꯨꯔꯒ ꯆꯠꯂꯤꯅꯦ. ꯁꯤ ꯕꯣꯔꯥꯁꯤꯅ ꯀꯩꯅꯣ? ꯁꯤꯗꯤ ꯅꯨꯡ ꯍꯋꯥꯏꯅꯤꯅꯦ. ꯁꯤ ꯕꯣꯔꯥꯁꯤꯅ ꯀꯔꯤ? ꯁꯤꯅ ꯄꯥꯟꯅꯤ. ꯁꯤꯁꯤꯅ ꯀꯔꯤ? ꯁꯤꯅꯤꯅ. ꯑꯩꯈꯣꯏ ꯕꯥꯖꯤꯁꯦ ꯆꯍꯤꯒꯤ ꯆꯥꯅꯕꯗꯤ ꯂꯣꯏ ꯊꯝꯕꯖꯥꯠꯅꯤ. ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯖꯥꯠꯅꯤ. ꯆꯍꯤꯒꯤ ꯁꯤꯡꯁꯨ ꯊꯝꯃꯤ. ꯑꯗꯨꯗꯤ ꯑꯂꯨ ꯕꯣꯔꯥꯁꯦ ꯄꯨꯔꯒ ꯕꯥꯖꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯗꯥꯎ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ. ꯑꯂꯨ ꯕꯣꯔꯥꯗꯨ ꯄꯨꯔꯒ ꯂꯥꯛꯑꯦ. ꯂꯤꯂꯥ ꯍꯧꯔꯝꯗꯥꯏꯒꯤ ꯃꯤꯅ ꯉꯪ ꯊꯤꯜꯂꯛꯄ ꯃꯇꯝꯅꯤ. ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯔꯒꯥꯎ ꯊꯥꯕ ꯑꯃ ꯂꯩꯕ. ꯔꯒꯥꯎ ꯊꯥꯕ 3-4ꯁꯤ ꯇꯣꯝꯄꯣꯛꯅ ꯔꯒꯥꯎ ꯃꯐꯝ ꯑꯃꯗ ꯆꯪꯉꯒ ꯑꯩꯁꯨ 500ꯗ ꯊꯥꯖꯔꯦ ꯁꯤꯒꯤ ꯑꯂꯨ ꯕꯣꯔꯥꯁꯤꯃ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯅ ꯅꯥꯏꯝꯗꯨꯒꯤ ꯃꯊꯛꯇ ꯑꯂꯨ ꯕꯣꯔꯥꯗꯨ ꯇꯣꯛꯄꯗ ꯑꯂꯨꯗꯨ ꯅꯥꯛ ꯌꯦꯠꯇ ꯂꯣꯏ ꯆꯦꯟꯊꯔꯒ ꯃꯌꯥꯏꯗ ꯑꯂꯨ KG 3-4 ꯈꯛ ꯂꯩꯍꯧꯔꯤ. ꯇꯣꯝꯄꯣꯛꯀꯤ ꯃꯃꯤꯡ ꯃꯃꯥ ꯄꯨꯛꯅꯨꯡꯒꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕꯗꯨ ꯇꯣꯛꯈ꯭ꯔꯒ ꯉꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯀꯤ ꯃꯃꯤꯡ ꯑꯕꯦꯆꯥꯏꯕꯤ ꯍꯥꯏꯅ ꯈꯪꯅꯩ. ꯂꯣꯏꯖꯔꯦ ꯃꯦꯗꯥꯝ. ꯊꯥꯒꯠꯆꯔꯤ. ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯉꯁꯤꯒꯤ ꯇꯦꯂꯦꯟ ꯍꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯔꯝꯒ ꯂꯥꯟꯊꯣꯛꯄꯤꯔꯝꯕ. ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ. ꯍꯜꯂꯣ. ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯑꯩꯒꯤ ꯃꯤꯡ ꯁꯤꯡꯖꯃꯩꯗꯒꯤ ꯅꯟꯗꯨ. ꯍꯣꯏ ꯁꯤꯡꯖꯃꯩꯗꯒꯤ ꯅꯟꯗꯨ ꯍꯥꯏꯕꯤꯕꯀꯣ. ꯑꯩ ꯋꯥꯔꯤ ꯑꯃꯈꯛ. ꯍꯣꯏ ꯏꯁꯥꯒꯤ ꯀꯔꯝꯕ ꯇꯦꯂꯦꯟ ꯋꯥꯔꯤ ꯂꯤꯕꯤꯒꯅꯤ ꯍꯥꯏꯕꯤꯔꯦ. ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ. ꯍꯜꯂꯣ. ꯂꯥꯏꯕꯛ ꯊꯤꯕꯅꯤ. ꯑꯃꯨꯛꯁꯨ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯃꯣꯅꯤꯀꯥ ꯍꯧꯖꯤꯛꯀꯤ ꯀꯣꯜꯁꯦ ꯇꯥꯟꯅꯗꯕꯤꯁꯦ. ꯍꯣꯏ ꯗꯥꯕꯣꯏꯅꯥꯎ ꯂꯥꯏꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ. ꯑꯗꯨꯕꯨ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯂꯤꯕꯁꯤꯡꯅ ꯌꯥꯝꯅ ꯐꯖꯅ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯕ ꯊꯥꯒꯠꯆꯔꯤ. ꯃꯇꯝ ꯈꯔ ꯂꯩꯖꯔꯤ. ꯑꯗꯨꯅ ꯇꯦꯂꯦꯟ ꯂꯩꯕꯤꯕꯁꯤꯡꯅ ꯑꯗꯨꯃꯛ ꯎꯠꯊꯣꯛꯄꯤꯕ ꯌꯥꯒꯅꯤ. ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ. ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯆꯨꯔꯥꯛꯄꯥꯠ ꯃꯃꯥ ꯂꯩꯀꯥꯏꯗꯒꯤ ꯆꯥꯟꯗꯦꯜ ꯁꯥꯡꯈꯣꯛꯆꯨꯝꯗ. ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤ?
ꯅꯪ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯖꯒꯦ ꯍꯣꯏ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯃꯆꯥ ꯏꯁꯥꯅ ꯏꯕꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤꯅꯤꯗ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯄꯨꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯃꯧ ꯑꯅꯧꯕꯤꯒꯤ ꯋꯥꯔꯤꯅꯤꯗ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯧ ꯑꯅꯧꯕꯤꯁꯤ ꯂꯣꯏ ꯇꯥꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯀꯨꯕꯣꯛꯁꯤꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤꯗꯦ ꯅꯪ ꯁꯤꯗꯤ ꯁꯤꯡꯖꯨꯁꯨ ꯏꯀꯨꯕꯣꯛꯒꯤ ꯁꯤꯡꯖꯨ ꯆꯥꯒꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯁꯤꯡꯖꯨꯁꯤ ꯐꯖꯅ ꯁꯨꯔꯦ ꯃꯧ ꯑꯅꯧꯕꯤꯁꯤꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯁꯤꯡꯖꯨꯗꯤ ꯂꯣꯏꯔꯕ꯭ꯔꯣ ꯕꯕꯥ ꯂꯣꯏꯔꯦ ꯁꯤꯡꯖꯨꯗꯤ ꯄꯨꯊꯣꯔꯛꯄ ꯆꯥꯛꯁꯤꯒ ꯂꯣꯏꯅꯅ ꯆꯥꯛꯁꯤꯒ ꯆꯥꯒꯦ ꯇꯧꯕ ꯁꯤꯡꯖꯨꯁꯤ ꯃꯍꯤ ꯉꯥꯛꯇ ꯉꯥꯏꯔꯕ ꯑꯗꯨꯗꯤ ꯃꯀꯨꯕꯣꯛꯁꯤꯅ ꯏꯕꯦꯝꯃ ꯅꯪ ꯁꯤꯡꯖꯨꯁꯤ ꯃꯍꯤ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯍꯥꯏ ꯕꯕꯥ ꯂꯩꯍꯧꯔꯤꯅ ꯍꯧꯖꯤꯛ ꯆꯤꯔꯛꯑꯦ ꯃꯦꯗꯥꯝ ꯍꯣꯏ ꯁꯤꯡꯖꯨ ꯑꯗꯒꯤꯗꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯁꯤꯅ ꯑꯃꯨꯛ ꯀꯩꯊꯦꯜ ꯀꯥꯔꯝꯗꯥꯏꯁꯤꯗ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯏꯟꯖꯥꯡꯗꯣ ꯐꯩꯖꯥ ꯏꯔꯣꯜꯂꯨ ꯍꯥꯏꯔꯕ ꯑꯗꯩ ꯐꯩꯖꯥꯁꯤ ꯏꯃꯧ ꯅꯨꯄꯤꯁꯤꯅ ꯐꯩꯖꯥ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯁꯣꯛꯄꯗ ꯆꯥꯔꯛꯄ ꯂꯩꯔꯤꯕ ꯐꯩꯖꯥ ꯑꯩꯈꯣꯏꯒꯤ ꯁꯅꯥꯕꯨꯟꯒꯤ ꯐꯩꯖꯥꯗꯨ ꯃꯀꯨꯞ ꯀꯛꯊꯠꯂꯒ ꯏꯔꯣꯜꯂꯕ ꯃꯥꯅꯤ ꯃꯅꯤꯄꯨꯔꯒꯤꯅ ꯏꯕꯦꯝꯃ ꯅꯪ ꯏꯟꯖꯥꯡꯗꯣ ꯃꯨꯟꯗ꯭ꯔꯤꯕ꯭ꯔꯅꯦ ꯏꯃꯥ ꯃꯨꯜꯂꯦꯅ ꯖꯣꯜ ꯂꯥꯎ ꯍꯩꯗꯣꯔꯛꯑꯦ ꯀꯣꯝꯄꯥꯛꯇꯨꯗ ꯑꯗꯒꯤ ꯐꯩꯖꯥ ꯑꯩꯈꯣꯏꯒꯤ ꯃꯀꯨꯞ ꯄꯨꯊꯣꯔꯛꯑꯒ ꯏꯕꯦꯝꯃ ꯀꯩꯅꯣ ꯐꯤ ꯐꯨꯔꯛꯄ ꯌꯥꯒꯗꯒꯦ ꯐꯩꯖꯥꯗꯨꯗꯤ ꯑꯩꯗꯤ ꯆꯤꯡꯗ ꯍꯧꯕ ꯐꯩꯖꯥꯁꯤ ꯀꯩꯅꯣ ꯏꯔꯣꯜꯂꯨ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯧ ꯅꯨꯄꯤꯗꯨꯒ ꯍꯥꯏꯌꯦ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯐꯩꯖꯥꯗꯨꯗꯤ ꯆꯤꯡꯗ ꯍꯧꯕ ꯐꯩꯖꯥꯗꯨ ꯑꯣꯏꯒꯗꯕꯅꯤ ꯁꯤꯅ ꯁꯅꯥꯕꯨꯟꯕꯨ ꯏꯁꯤꯡ ꯁꯣꯛꯕ ꯁꯅꯥꯕꯨꯟꯅꯤ ꯍꯥꯏꯗꯅ ꯇꯧꯔꯛꯑꯦ ꯃꯦꯗꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯗꯥꯕꯣꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯐꯩꯖꯥ ꯃꯃꯤꯡ ꯃꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯩꯖꯥ ꯍꯥꯏꯕꯁꯤꯗꯤ ꯏꯔꯣꯝꯕꯗ ꯍꯋꯥꯏꯟꯕꯤꯅꯦ ꯑꯂꯨ ꯑꯅꯧꯕꯅꯦ ꯏꯔꯣꯝꯕꯗ ꯑꯗꯨꯃꯛ ꯍꯥꯎꯕ ꯏꯟꯁꯥꯡꯅꯦꯕ ꯑꯗꯨꯕꯨ ꯃꯧ ꯑꯅꯧꯕꯤꯗꯨꯅ ꯈꯪꯗꯕꯗꯒꯤ ꯐꯩꯖꯥ ꯁꯥꯕ ꯃꯅꯦꯝꯄꯣꯛꯅ ꯀꯩꯊꯦꯜ ꯀꯥꯕꯗ ꯄꯨꯅꯕ ꯐꯩꯖꯥꯗ ꯑꯣꯏꯅ ꯏꯔꯣꯝꯕꯒꯤ ꯋꯥꯔꯤꯅꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯗꯥꯕꯣꯏꯅꯥꯎ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯄꯤꯌꯨ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Hello, good afternoon. Good afternoon. Sarabani Meda. ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯊꯨꯡꯉꯥꯏ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤ ꯃꯦꯗꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯏꯆꯥꯁꯤꯡ ꯑꯗꯒꯤ ꯑꯩ ꯏꯆꯥꯁꯤꯡꯅ ꯑꯉꯥꯡ ꯃꯆꯥ ꯃꯆꯥꯅꯤꯀꯣ ꯃꯣꯏꯅ ꯁꯨꯝ ꯄꯥꯈꯣꯡꯇꯅ ꯂꯩꯔꯝꯕ ꯍꯣꯏ ꯑꯗ ꯃꯣꯏꯁꯦ ꯌꯥꯝ ꯅꯣꯛꯅ ꯆꯅ ꯂꯩꯔꯝꯕ ꯑꯗꯩ ꯑꯩꯉꯣꯟꯗꯁꯨ ꯑꯝꯇ ꯆꯜꯂꯛꯎꯅꯦ ꯑꯩꯒꯤ ꯄꯥꯈꯣꯡ ꯄꯥꯝꯕꯤꯔꯤꯅꯦ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯡ ꯈꯛ ꯆꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯦꯗꯥꯝ ꯃꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯋꯥꯍꯪꯗꯥꯁꯦ ꯀꯩꯒꯨꯝꯕ ꯄꯦꯠ ꯁꯦꯟꯁ ꯑꯣꯏꯅ ꯍꯥꯏꯕꯤꯅꯗꯦ ꯑꯩꯅ ꯃꯣꯏꯅ ꯆꯠꯂꯤ ꯄꯥꯈꯣꯡꯗꯣ ꯍꯥꯏꯖꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯄꯥꯗꯨꯗꯤ ꯍꯦꯛ ꯎꯕꯒ ꯄꯪꯀꯥꯏꯗ ꯄꯥꯏꯅꯤꯡꯕ ꯍꯦꯛ ꯎꯕꯒꯁꯨ ꯄꯪꯃꯦꯠꯇ ꯃꯦꯠꯅꯤꯡꯕ ꯃꯄꯥꯗꯨꯗꯤ ꯀꯔꯤꯅꯣ ꯄꯥꯈꯣꯡ ꯆꯜꯂꯛꯄ ꯑꯗ ꯑꯩꯅ ꯀꯔꯤꯅꯣ ꯑꯩ ꯄꯥꯈꯣꯡ ꯄꯥꯝꯕꯤꯅꯤꯗ ꯍꯥꯏꯗꯣꯛꯎꯔꯦ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯗꯤ ꯐꯔꯦ ꯐꯣꯡꯉꯣ ꯍꯥꯏꯔꯒ ꯃꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯣꯏ ꯂꯩꯔꯝꯕ ꯋꯥꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯃꯣꯏꯅ ꯍꯦꯛ ꯄꯪꯄꯥꯏꯗ ꯄꯥꯏꯅꯤꯡꯕ ꯄꯪꯗ ꯃꯦꯠꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯣꯡ ꯆꯟꯅ ꯂꯩꯔꯝꯕ ꯑꯗ ꯑꯩꯉꯣꯟꯗ ꯆꯠꯂꯛꯄ ꯑꯩ ꯈꯪ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝ ꯁꯤꯡꯗꯪ ꯄꯥꯎꯈꯣꯡ ꯑꯃ ꯁꯨꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯣꯏꯅꯥꯝ ꯁꯣꯝꯕꯣꯡ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯁꯤꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤ ꯇꯥꯕꯤꯕ꯭ꯔꯥ ꯍꯜꯂꯣ ꯗꯥꯕꯣꯏꯅꯥꯎ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯂꯥꯏꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯒꯤ ꯂꯥꯏꯟꯁꯦ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8119071110 Hello. Hello. Call tꯧꯕꯤꯔꯛꯏꯕ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Hello. ꯇꯥꯖꯔꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯎꯁꯤꯋꯥꯗꯩꯅꯦ ꯃꯤꯡꯗꯣ ꯍꯥꯏꯕꯤꯌꯨ
ꯑꯩ ꯀꯩꯅꯣꯝꯇ ꯑꯩꯒꯤ ꯁꯟꯗꯣꯛꯆꯒꯦ ꯍꯣꯏ ꯑꯗꯣ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯣ ꯁꯟꯇꯣꯔꯛꯄ ꯌꯥꯔꯕ꯭ꯔꯣ ꯏꯁꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣ ꯃꯤꯡ ꯁꯤꯋꯥꯗꯒꯤ ꯌꯥꯏꯁ꯭ꯀꯨꯜ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨ ꯌꯥꯕꯤꯔꯛꯄ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯝꯕ ꯇꯦꯂꯦꯟ ꯉꯥꯡꯊꯣꯛꯄꯤꯒꯗꯧꯔꯤ ꯏꯁꯨꯁꯦ ꯅꯈꯣꯏꯅ ꯗꯥꯏꯃꯟ ꯁꯦꯟꯇꯔꯗ ꯃꯣꯅꯣꯂꯣꯒꯅꯤ ꯈꯪꯗꯦ ꯋꯥꯔꯤꯅꯤ ꯈꯪꯗꯦ ꯁꯟꯇꯣꯛꯄ ꯃꯇꯝꯗ ꯈꯩꯇꯪ ꯃꯤꯅꯠ 1-2 ꯐꯥꯎꯗꯤ ꯁꯟꯇꯣꯛꯎꯅꯦ ꯅꯄꯨ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯥ ꯌꯥꯏꯅ ꯇꯥꯕꯁꯤꯗꯤ ꯅꯣꯏꯅ ꯋꯥꯗꯨ ꯌꯥꯝ ꯇꯦꯟꯅ ꯉꯥꯡꯉꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯔꯦꯅꯦ ꯃꯇꯨꯡ ꯁꯟꯇꯣꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯃꯤꯅꯠ 2 1 ꯉꯥꯡꯉꯛꯎꯅꯦ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯍꯤ 60 ꯁꯨꯖꯜꯂꯕꯅꯤꯅ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯅꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯔꯦꯅꯦ ꯁꯨꯖꯥ ꯊꯝꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨ ꯌꯥꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯟꯗꯣꯛꯆꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯅ ꯑꯥꯗ ꯄꯣꯏꯅꯥꯎ ꯀꯣꯂꯔ ꯑꯃꯈꯛ ꯂꯧꯈꯠꯆꯒꯦ ꯂꯧꯈꯠꯄꯤꯌꯨ ꯃꯦꯗꯥꯝ ꯍꯧꯖꯤꯛꯀꯤ ꯁꯨꯅꯤꯗꯨꯅꯦ ꯍꯣꯏ ꯁꯥꯃꯨꯔꯧꯗꯒꯤ ꯁꯣꯅꯤ ꯏꯁꯥꯒꯤ ꯍꯩꯖꯕ ꯀꯔꯤ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄꯤꯒꯗꯧꯔꯤ ꯃꯦꯗꯥꯝ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯍꯧꯖꯤꯛꯇ ꯁꯨꯝ ꯁꯥꯒꯠꯂꯒ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯕꯤꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯚꯥꯏ ꯁꯥꯏꯕꯛꯇ ꯀꯣꯏꯊꯣꯛꯁꯤ ꯂꯥꯛꯑꯣ ꯂꯥꯏꯔꯤꯛꯇ ꯁꯨꯝ ꯄꯥꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯁꯨꯝ ꯉꯥꯎꯔꯛꯑꯅꯤ ꯚꯥꯏ ꯅꯪꯕꯣ ꯚꯥꯏ ꯀꯩꯗꯧꯕꯩ ꯉꯥꯎꯗꯣꯏꯅꯣꯗ ꯑꯁꯥꯏꯕꯛ ꯁꯨꯝ ꯀꯣꯏꯊꯣꯛꯎꯔꯒ ꯑꯁꯪ ꯑꯃꯥꯟꯁꯨ ꯈꯔ ꯌꯦꯡꯊꯣꯛꯎꯁꯤ ꯀꯩꯅꯣ ꯃꯤꯠꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯕꯅꯤ ꯚꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯒ ꯑꯃꯨꯛ ꯄꯥꯕ ꯌꯥꯏꯑꯕ ꯍꯣꯏ ꯚꯥꯏ ꯀꯣꯏꯊꯣꯛꯎꯁꯤ ꯂꯥꯛꯑꯣ ꯅ ꯚꯥꯏ ꯑꯗꯩ ꯑꯍꯟꯁꯤ ꯍꯤꯡꯒꯣꯜ ꯃꯌꯥꯁꯤꯗ ꯎꯡꯉꯒ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯤꯕꯨ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯃꯤ ꯑꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯤꯡꯒꯣꯜꯁꯤꯗ ꯎꯡꯉꯒ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ ꯎꯡꯉꯣ ꯀꯣꯕꯤ 100 ꯊꯥꯕꯅꯦ ꯑꯗꯨꯗ ꯑꯃꯈꯛ ꯁꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯪꯉꯤꯅꯦ ꯑꯕꯣ ꯑꯗꯨ ꯑꯕꯣꯛꯀꯤ ꯏꯆꯥꯗꯤ ꯀꯌꯥ ꯂꯩꯕꯤꯒꯦ ꯑꯕꯣꯛꯀꯤ ꯏꯆꯥꯗꯤ 2 ꯂꯩ ꯍꯜꯂꯣ ꯃꯦꯗꯥꯝ ꯇꯥꯖꯔꯤ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥ 2ꯈꯛ ꯂꯩꯇꯤꯌꯦ ꯑꯗꯣ ꯑꯃꯗꯤ ꯒꯨꯂꯤꯅ ꯍꯦꯟꯖꯟꯅꯅ ꯑꯗꯨꯝ ꯁꯤꯈꯔꯦ ꯑꯃꯅ ꯌꯨꯗ ꯃꯕꯨꯛ ꯄꯣꯛꯈꯥꯏꯔꯒ ꯑꯗꯨꯝ ꯁꯤꯈꯔꯦ ꯑꯗꯨꯗꯤ ꯑꯕꯣ ꯀꯣꯕꯤꯁꯤꯁꯨ ꯈꯔ ꯑꯔꯦꯝꯕꯁꯤ ꯂꯣꯏ ꯐꯨꯛꯇꯠꯄꯤꯔꯣ ꯑꯗꯨꯒ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯔꯅꯨ ꯊꯝꯖꯔꯒꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯦꯂꯦꯟ ꯃꯇꯦꯛ ꯑꯃꯈꯛ ꯎꯠꯊꯣꯛꯄꯤꯔꯝꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯗꯥꯕꯣꯏꯅꯥꯎ ꯍꯧꯖꯤꯛ ꯂꯧꯈꯠꯆꯈꯤꯕ ꯀꯣꯂꯔ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯀꯟꯗꯛ ꯇꯧꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯔꯦꯗꯤꯑꯣ ꯑꯦꯡꯀꯔ ꯕꯣꯏꯅꯥ ꯋꯥꯍꯦꯡꯕꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯑꯔꯥꯝꯕꯝ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯩꯖꯕ ꯍꯩꯖꯗꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯇꯦꯛ ꯑꯃꯈꯛꯇꯤ ꯈꯨꯗꯣꯟ ꯇꯝꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯗꯥꯕꯣꯏꯅꯥꯎ ꯏꯆꯟ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯅꯦ ꯉꯁꯥꯏꯗꯁꯨ ꯃꯌꯥꯗꯣ ꯏꯍꯤ ꯍꯤꯒꯠꯇꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯏꯆꯟ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧꯅ ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗꯅ ꯄꯨꯠꯂꯥꯎꯁꯨ ꯂꯥꯎꯔꯤꯁꯤꯕꯣ ꯑꯩꯗꯤ ꯃꯈꯥꯒꯤ ꯏꯟꯗꯣꯝꯆꯥ ꯊꯔꯣ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧ ꯀꯩꯗꯧꯕ ꯅꯪꯗꯤ ꯏꯟꯗꯣꯝꯆꯥ ꯊꯔꯣ ꯍꯣꯏꯗ ꯆꯠꯂꯨꯔꯤꯕ ꯑꯁ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯋꯥꯔꯤꯅꯤꯗ ꯇꯥꯆꯧꯗꯕꯨ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯇꯥꯆꯧꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯍꯌꯦꯡꯁꯦ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 4ꯅꯤ ꯇꯥꯆꯧꯕꯨ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯖꯅꯋꯥꯔꯤ ꯗꯦꯠ 4ꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯁꯨ ꯅꯤꯡꯁꯤꯡꯗꯦꯗ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 4ꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯅꯦ
ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯍꯥꯏꯕꯗꯤ ꯗꯥꯏꯃꯟꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯦ ꯑꯗꯨꯅ ꯃꯈꯥꯔꯣꯝꯒꯤ ꯏꯟꯗꯣꯆꯥ ꯊꯔꯣ ꯍꯣꯏ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯣꯝꯃꯒ ꯍꯌꯦꯡꯁꯦ ꯗꯥꯏꯃꯟꯗ ꯆꯠꯀꯗꯧꯔꯤꯕ ꯗꯥꯏꯃꯟꯁꯦ ꯑꯃꯨꯛꯇ ꯎꯖꯒꯦ ꯀꯣꯜ ꯇꯧꯕ ꯐꯪꯖꯒꯦ ꯍꯥꯏꯕꯁꯦ ꯐꯪꯗꯕꯁꯤꯅ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯆꯠꯂꯒ ꯍꯦꯛꯇ ꯎꯅꯒꯦ ꯇꯧꯔꯨꯕꯅꯦ ꯇꯥꯆꯧ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯀꯦꯕꯅꯦ ꯈꯣꯠꯄꯅꯦ ꯃꯀꯦ ꯁꯦꯝꯗꯅꯒ ꯇꯧꯔꯤꯁꯦ ꯑꯦ ꯀꯔꯤꯅꯣ ꯃꯤ ꯗꯥꯏꯃꯟꯗꯗꯤ ꯑꯩꯈꯣꯏꯁꯤ ꯗꯥꯏꯃꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ ꯑꯗꯨꯅ ꯗꯥꯏꯃꯟ ꯆꯠꯄ ꯃꯇꯝꯗ ꯍꯔꯥꯎꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯍꯔꯥꯎꯗꯣꯏꯅꯣꯕ ꯇꯥꯆꯧ ꯍꯣꯏ ꯅꯪ ꯗꯥꯏꯃꯟꯗ ꯆꯠꯄ ꯌꯥꯔꯣꯏ ꯀꯣ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯁꯦ ꯀꯣꯔꯣꯅꯥ ꯃꯇꯝꯅꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯑꯝꯒꯅꯤꯁꯨ ꯈꯪꯗꯦ ꯉꯥꯛꯑꯝꯃꯣꯏꯁꯨ ꯈꯪꯗꯦ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯛꯁ ꯎꯞꯄꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯎꯞꯄꯛꯑꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯆꯠꯄ ꯌꯥꯔꯣꯏ ꯇꯥꯆꯧ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯉꯁꯤꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯥꯏꯃꯟꯒꯤ ꯊꯧꯔꯝꯗ ꯁꯥꯔ ꯖꯦꯝꯁꯅ ꯍꯥꯏꯈꯤꯗꯨꯗꯤ ꯂꯥꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯛꯁ ꯎꯞꯍꯟꯒꯅꯤ ꯁꯦꯅꯤꯇꯥꯏꯖꯔ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯐꯤꯠ 6 ꯂꯥꯞꯊꯣꯛꯇꯨꯅ ꯁꯔꯀꯥꯔꯅ ꯄꯤꯕ SOP ꯉꯥꯛꯅ ꯗꯥꯏꯃꯟꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯗꯤ ꯇꯥꯆꯧꯕꯨ ꯉꯁꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯥꯍꯧꯗ꯭ꯔꯕꯣ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯆꯠꯅꯤꯡꯉꯛꯑꯦꯕꯣ ꯇꯥꯆꯧ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯇꯥꯆꯧꯁꯨ ꯍꯌꯦꯡ ꯆꯠꯄ ꯌꯥꯎꯁꯤꯗꯅ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯏꯟꯗꯣꯆꯥꯗ ꯑꯝꯇ ꯍꯥꯏꯔꯨꯔꯣꯀꯣ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯗꯤ ꯃꯈꯥꯒꯤ ꯀꯀꯥ ꯇꯣꯃꯥꯟꯒꯤ ꯒꯥꯔꯤꯗꯨꯁꯨ ꯍꯥꯏꯅꯕ ꯇꯧꯔꯨꯔꯒꯦꯀꯣ ꯇꯥꯆꯧ ꯍꯣꯏ ꯐꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯩꯕ ꯍꯩꯇꯕ ꯗꯥꯏꯂꯣꯒꯁꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯁꯦꯝꯒꯠꯆꯕꯅꯤ ꯄꯛꯇꯕ ꯃꯥꯟꯗꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯒꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯍꯌꯦꯡ ꯑꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ 3ꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯅꯨꯃꯤꯠꯅꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯍꯥꯏꯔꯤꯕ ꯐꯪꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯤꯌꯨ ꯂꯣꯏꯅꯅ ꯂꯥꯛꯄ ꯉꯝꯍꯧꯗꯕꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯣꯅꯤꯀꯥ ꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯗꯨꯒ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯂꯣꯏꯅꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯕꯤꯕꯤꯠ ꯚꯥꯔꯇꯤꯒꯤ ꯑꯦꯞꯇ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣই ꯂꯥꯏꯚ ꯕ꯭ꯔꯣꯗꯀꯥꯁ ꯑꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯒꯅꯤ ꯑꯗꯨꯒ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯃꯥꯛꯁ ꯎꯞꯄꯤꯔꯒ ꯅꯤꯡꯊꯤꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯃꯤꯟꯅꯔꯒ ꯑꯗꯨꯃꯛ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯁꯟꯗꯣꯛꯆꯔꯤꯕ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯧꯔꯝ ꯁꯟꯗꯣꯛꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯇꯦꯂꯦꯟ ꯍꯟ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣꯒꯤ ꯈꯣꯟꯖꯦꯜꯂꯣꯏ ꯃꯣꯅꯤꯀꯥ ꯔꯥꯝꯕꯝ ꯑꯃꯗꯤ ꯕꯣꯏꯅꯥꯎ ꯋꯥꯍꯦꯡꯕꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ